ख्वाई पुनमकपु अहानबमक्तदा MM na taramna okchari Story Explain Manipur ngasi amuk mayamgi mafamda puduna lakchari film asigi maming Sarkar hariba film asi 6 November 2018 da release tawkhiba action drama category gi Indian movie amane film asina phangkhiba rating singdi IMDb da 10 gi manung da 7 gi rating phange Google users na 83% like piu film amane film asina namada sangkhiba budget na crore chamaga tara sangkhi aduga film asina tan khiba box office collection gi senphamna crore chani gi humdra tan khi hairi film asida maru oina saktam langliba singdi Sundar Ramaswamy gi saktamda maming leiraba hero BJ Thalapathi Sundar gi mama gi saktamda Kalyani Natarajan film asigi hero ni Nila gi saktamda Karthi Suresh Nila gi mapa Ben Kathijan gi saktamda Livingstone M Asilamani gi saktamda Palakaruppe M Asilamani gi nupi gi saktamda Tulasi M Asilamani gi machanupi Komalabali gi saktamda Baralakshmi Sarat Kumar Kausik ki saktamda Yogi Babu TN Chari Election Commissioner ki saktamda Rajesh Mayam adudi film asigi wari among lib haujarage aina wari liba matamda soikhiba lankhiba si thawi arpa matamda mayam pumna makna ngakpi hoiba wafam thamjari film asigi ahan basinda Bombay da leiba company ama ulai company asigi owner na mahaki staff singda hanglamme Sundar Ramaswamy kana khange Maduda mahaki staff sing aduna ai khang haiduna makut thanganaraklamme nupi amana hairaklamme mahak khwaidagi chawba company amage CEO ne mahak hojik America da leibani haiduna nupi aduna hairamme nupi aduna makhata na hairamme Sundar hariba misak ase miyamna Changes Khan haiduna so khangna bane amana amuk hairaklamme nang haribadu yamna chumme mahak hojik India da lakle kari maram gi lakliba no haibadu di khangde owner na amuk hairaklamme Sundar hariba misak asi aranba tawba company sing asi yamna muthatpa ngamba mi amane aduna na khoi mayam yamna section na layo staff amana amuk hairaklamme aikhoi gi company asi muthatpa lakpadi natedana haiduna hairamme mathangi sinda Sundar gi oiba isai ama saklamme isai adu sakpa loireba matung mathangi sinda Sundar plane amadagi kumlaklamme aduga airport mapanda thoglakpa matamda pressing na mangonda wahang kaya hanglaklamme Mafam asida kaidoba laklipano haiduna hanglamme Sundar na khumlamme ai mafam asida bahut tha taba laklibane bahut tha thaba loibaga pung mari mafam asida leiramlaga ai mafam asi thadoktuna chatkragane ai company leiba lakpanate haiduna hairamme Sundar na company leiba lakpanate haiba aduda company gi mi sing adu yamna harauramme press ki nupa amana muk hairaklamme yamna lapna paisa tingna private plane da bahut tha taba lakniba asi yamna thagat ningai ne Mathangi sinda Sundar botha tafamda laklamme aduga mahaki piyona mangonda voter ID supiramme Sundar na sumyeng lakpa matamda film asigi hero ni Nila uramme Nila na su Sundar uramme madudagi Nila Sundar gi manakta sanglamme makhoi ani makhut soknaramme aduga Nila na hairamme aigi ipada botha thabiyo haiduna hairamme asumna Sundar botha thanabagi damak changlamme Sundar na bahut tha thagi tawba matamda mahaki bahut adu kanagumba amana tha thaduna leiramme officer amana mapanda tholaklaga Sundar gi bahut adu hana kanagumba amana tha thakre haiduna hairamme media gi mi amana so hairamme Sundar na suklapna bahut tha thaba laklaga mahaki bahut adu kanagumba amana tha thakre mahaki bahut tha thriba misak adu yamna thuna phagadabane haiduna hairamme bahut tha thapamda sangduna leiba officer amma Sundar gi manakta laktuna Sundar da hairamme aikhoi lan khresar aikhoi bomta ngakpiyo Sundar na hairamme karigi ngakpigadoriba haina hairamme adudage Sundar na mahaki pi aduda hairamme election commission gi mi da phone taw pi aduna phone tawramme adubo phone paikhalaklamde maduda Sundar yamna sauraga car da kakhat khiramme matang aduda Nila car manak aduda sangsilaklamme aduga Sundar da hairamme aisu lakpa yabra Sundar na yai madudagi makhoi ani gari tongduna chatlamme Sundar gi driver aduna karade chatkadoribano sar Sundar na kota chatlo haiduna hairamme adudagi Sundar na okil suneklamme paw khudingmakta su Sundar gi paw ngakta ngairamme mathangi sinda Tamil Nadu gi chief minister Masilamani ulai Masilamani gi mamangda surkes ahum thamlamme surkes ani amana paisa yauramme aduga surkes amadana mi ama yauramme Masilamani na bag aduda yauriba mi aduda
मूर्ति अमना थादुना यामना साथीना फुरम्मे अदुगा मसिलामनीना हाइरम्मे अइगी फोटो लौगद्रा अदु नत्रगना नंगी नचनुपीगी फोटो लौगद्रा हाइदुना हंगलम्मे माथंगी सिंदा सुंदर नीलागा लोइनना महाकी मयुमदा लाक्लम्मे नीलाना सुंदरदा हाइरम्मे अइगी इपा यामना फबा मीने महाक बोतल सिंगदा पैसा पीदुना बहुत लैते हाइदुना हाइरम्मे माथंगी सिंदा अमुक सुंदर अहिंग चुपा अमा इलेक्शन रूल गी ओइबा लारिक पादुना लेरम्मे असुमना नोंगालबा मतुंग सुंदर कोता लाक्लम्मे महाकना असुम लाक्बा मतमदा नीला थेंगनरम्मे मदुदगी मखोय अनि चंगमिनरक्लम्मे सुंदरना मनुंगदा चंगसिनबा मतमदा चीफ इलेक्शन कमिश्नर ना हाइरक्लम्मे नहाकी न्यूज एंगले अदुबो नहा कोता लाकने हाइबा असिदि थाजरुते चीफ इलेक्शन कमिश्नर ना मखाता ना हाइरम्मे भोट मसिंग थीबा हौख्रे अदुना मसिलामनीना भोट मसिंग हेंदुना भोट काख्रे सुंदरना अमुक हाइरम्मे अइसु भोट थाथबगी राइट लै अदुना अइ थाथद्रि फाव भोट मसिंग थीबा यारोय हाइदुना हाइरम्मे चीफ इलेक्शन कमिश्नर ना अमुक हाइरक्लम्मे भोट थाथफमदा संगबो ऑफिसर सिंग अदु खरसु सस्पेंड तौख्रे सुंदरगी वकील अदुना अमुक हाइरम्मे हुरानबा मी अदुदंदी पीबा हाइबा असि मथौने अदुगा हुरालिबा पोट अदु मपुदा पीबा हाइबा असिसु मथौने हाइदुना हाइरम्मे सुंदरना अमुक प्रमाण पीदुना हाइरम्मे अमेरिकन लैंग्वेज की दमक भोट थाथै अदुबु इंग्लिश लोना भोट अमा हेंदुना भोट काय सुंदरना मखाताना हाइरम्मे अइगी पासपोर्ट यावदबिदा मखोइना कमदौना भोट थाथरिबनो अदुगा मियोय खुदिंगमक सेक्शन 49 पी खक्तनि खंगलिबा सेक्शन 49 ओदी कनासु खंगदे मसी इलेक्शन गी लोने हाइदुना सुंदरना हाइरम्मे चीफ इलेक्शन कमिश्नर ना हाइरक्लम्मे सेक्शन 49 पी गी मतुंग इन्ना महाक भोट थाथबगी अयाबा पीरे हाइदुना हाइरम्मे अदुदगी सुंदर अमदि नीला मफम अदुदगी थोरक्तुना गाड़ी तोंगलगा चटलम्मे असुमना गाड़ी थौदुना सुम लाक्पा मतमदा सुंदरगी ड्राइवर अदुना सुंदरदा हंगलम्मे सारना भोट अमा थाथनबगी दमक्ता पैसा हुंदोक्लिबसि कयाम यामे सुंदरना यामना यामे हादुना खुमनक्लम्मे मतंग अदुदा ड्राइवरना लंबीदा मियोय अहुम मई थादुना लैबा उरम्मे मदुदा ड्राइवर अदुना हाइरम्मे लिसिंग कुन मंगा सिंगबा ngamdabagi damakta masa mathanta makhoina mai thajaribane haiduna hairaklamme sundarna hairamme sarkarna makhoida mateng pangbra driver aduna pangde haiduna khumraklamme sundarna amuka hanglamme public nadi makhoida mateng pangbra driver aduna karigumba mateng amafo pangde mateng pangbagi mahutta facebook whatsapp ta share tawba natana karigumba amafo tawde haiduna hairaklamme sundarna gari khamalamme अदुगा ngahaktang leiramo hairamlaga mai chakpada yawba angang adu yengnabagi damak thoraklamme sundarna ahal amada hanglamme mai chakpada yawba angang adugi mayum karaidanu haiduna ahal aduna mafam adu taklamme adudagi sundar mafam aduda laklamme aduga mai chakpada yawba angang adu yenglamme sundarna angang adu yengba matamda angang adu mai sathina chakpa oiramme mathangi senda sundar chairman gi manakta chatlamme chairman a sundarbu yamna thagatpa wahai kaya hairaklamme matang aduda balramna sundarda hairamme nangsu businessman ne aduga aisu businessman ne nangna america da business tawbani aduga aina mafam asida business tawbane haiduna hairaklamme sundarna hairamme nakoidi public ta yamna otpana iba tawbane aduga ikoidi public po awang ba thakta pukhatnabagi damak thabak tawba miyoine haiduna hairamme balramna hairamme aikoina thabak tawribasidi paisa khaktagine aduga nangna tawribadudi nang maming lainabagi damakta nangna media da hapane haiduna hairamme madu tabada sundar noklamme mathangi sinda masila manigi yumda makhoi mayam party tawramme matang aduda masila manigi machanupi komala balina canada dagi phone tawraklamme aduga komala balina hairamme ipa bahut ka bagi damakta nangbu thagachari haiduna hairaklamme aduga komala balina mapagi manau balram da phone adu piu haiduna hairaklamme madudagi balram da phone adu piramme komala balina balram da hairaklamme sundarna bahut ki damakta tawribado mahak yamna sathiba mine aikhoi sumomda su mahak lagamlaga aranba tawba company ama muthalam labane aduna na khoi su yamna section layo hairamme phone adu kakhraba matung balramna khalamme sundarna numit aduda noklibadu karigino haiduna khalamme mathangi sinda sundargi manakta yamlaba media gi mising laklamme media gi nupa amana sundarda hairaklamme साना बहुत अमा थाथनबगी दमक्ता असुक यामना तौरिबा असि पैसा कयाम यामना चंगख्रबगे हादुना हंगलक्लम्मे सुंदरना खुमलम्मे बहुत थाथनबगी दमक्ता पैसा चंगबा नते माफम असिगी चटनबी असिना पैसा चंगबने सुंदरना मखाताना हैरम्मे मी अमगी बहुत पु मियोय अमना थाथबा हाइबसि आइगी नतना इंडिया गे ओइना यामना मिंगचत थिनंगागी थबकने
मियोई खुदिंगमक्ता भोट थाथबगे राइट लै अदुना भोट थाथब हाइबसी नसा नसाना थाथगदबने अइना ngasi तौरिबसी मियामगी दमक्तने हाइरमलगा सुंदर चटखिरम्मे अदुदगे मियाम पुन्नमक्ना सेक्शन 49 पी गी मरमदा थीगतनरक्लम्मे अदुगा मियोई खुदिंगमक वारी सानबसो हौरक्लम्मे अइगे भोट ममांगदा कनागुम्बा अमना थाथकिबनी हाइदुना अमुका हल्लगा भोट थाथबा पामी हाइदुना हाइनरम्मे भोट अमुक हल्लगा थाथबा पामी हाइदुना कोर्टा केस तौरक्पा मियोई लाख अहुमुक सुरम्मे मथंगी सिंदा सुंदरना सुंदरगी पिओसिंगदा हाइरम्मे अइ हप्ता अमगी मनुंगदा लाकने नखोई चलमो हाइदुना हाइरम्मे सुमोमदा अमुक बलरामदा मियोई अमना हाइरम्मे सुंदर से हतोख्रो सुंदर से हल्लबदी नखोई माथा साबा अदु कोक्लगने हाइना नुपा अदुना बलरामदा हाइरम्मे मथंगी सिंदा सुंदर अमसुंग नीला अंगांग खरगा चलम्मे मखोइना मफम अमदा लाकपा मतमदा बेटकी मियोई खरा लैरम्मे सुंदरना मियोई सिंग अदुदा हाइरम्मे अतै सिंग असि थादोख्रो अइ ओइना हल्लो हाइदुना हाइरम्मे अदुगा अमुक्का सुंदरना हाइरम्मे कनागुम्बा अमा फौदा सोक्पा यारोय हाइरमलगा मियोई सिंग अदु मथंग मथंग फुथरम्मे मियोई सिंग अदु यामना तमथीना फुरम्मे अदुदगे सुंदर खोय अमुक गारी तोंगलगा लाक्लम्मे नीलाना सुंदरदा हाइरम्मे नंग अमुक हल्लगा अमेरिकादा चख्रो मातांग अदुदा नीलादा फोन लाक्लम्मे फोन अदुदा सुंदरगी महुत भोट थाथकिबा मिसक अदु फारे हाइदुना हाइरक्लम्मे सुंदरना नीलादा हाइरम्मे अदु ओइनदि उनबा चत्से मदुदगी मखोय उनबा चलम्मे नुपा अदुगी ममिंग कोसिक कौवे सुंदरना कोसिकता फुरम्मे नंगना अदुमैना तौरिबदु करिगिनो हाइदुना हंगलम्मे कोसिकना अइगी वासी अमुक्तदि ताव हाइदुना हाइरम्मे कोसिकना सुंदरदा नंगी मिंग करी कौवे सुंदरना सुंदर कौवे कोसिकना सुंदरदा हाइरम्मे अइना मियोई कयागी भोट थाथै सुंदरना पैसा कया फंगबनो कोसिकना 3,000 फंगे सुंदरना अइ असुकलापना पैसा तिंगना भोट थाथबा लाक्लगा हाइदुना हाइरम्मे मातांग अदुदा कौसिकना सुंदरदा यु पिथक्लम्मे मसिदगी इसै अमा सक्लम्मे मथंगी सिंदा मसिला मनिगी युमदा मियोई कया लाक्लम्मे अदुगा स्ट्राइक तौनबगीदमक हाइरम्मे मातांग अदुदा मसिला मनिगी मचानुपी कोमालबलीगी फोन लाक्लम्मे मचानुपीना हाइरक्लम्मे हयेंगमक सीएमगी वासक लौ सीएमगी वासक लौख्रगदि कोर्टकी हियरिंग अदुदि अदुमक तपथनख्रसे ngahaktang laibaga news ta hairaklamme masila mani hayeng pung 9 da सीएमगी वासक लौरगनि हाइदुना न्यूज अदुदा हाइरक्लम्मे सुमोमदा अमुक सुंदरगी वकील अदुना सुंदरदा हाइरम्मे हयेंग पुंग 10 दा यौरक्पा ngamgadaba natra सुंदरना पुंग 10 नते पुंग 9 दा यौरक्कने हाइदुना हाइरम्मे माथंगी सिंदा सुंदर कोर्टा पुंग 9 दा यौरक्तुना चे चांगसिंग लोइना थाजिनबा लोइरम्मे असुमना केस अदु हौरम्मे सुंदरना हाइरम्मे मी 2,000 तगी केस नते मी 1,000 कयागी केसने मियोई कयाने मसागी भोट अदु मसाना थाथदबिदा अतोपा मियोइसिंगना थाथकिबा ओकेन अमना मोक हाइरक्लम्मे भोट हाइबसे पंगतौ तौबा याबा नते भोट थाथबगीदमक्ता पैसा यामना चंगलिबने अदुना भोट असी हेक्तम हनबा याबा नते हाइदुना हाइरक्लम्मे ओकेन अदुना चीफ इलेक्शन कमिश्नर दा हाइरम्मे मागिसि करम तौसिनो हाइदुना चीफ इलेक्शन कमिश्नर ना हाइरक्लम्मे सुंदरगिदि अखोइना भोट हलनख्रबने अदुगा असुक यामबा मियोइसिंग असिगी भोट हलबदि करम तौगने सुंदरना अमुक हाइरक्लम्मे सुमैना भोट तौगदबो ओइरदि करिसु कानदे ओकेलना अमुक हंगलम्मे सीएमगी वासक असि आइथोक्लसिरा सुंदरना अमुक हाइरम्मे भोट हाइबसे चाही 5 गी मनुंगदा अमखक लाक्पने मसिदसु अखोइना चुमना तौद्रगदि अखोइ करमना चौखटपा पुरक्कने माथंगी सिंदा सीएमगी वासक लौनबा तौरम्मे मातांग अदुदा बलरामगी मनाक्ता मियोय अमा लाक्तुना बलरामदा हाइरम्मे सार कोर्टगी फोन तौरक्ले बलरामना फोन अदु स्विच ऑफ थमजल्लो हाइना हाइरम्मे अदुगा सुमोमदा अमुक चीफ गेस्ट फोन तौरक्लम्मे मदुदा बलरामना फोन अदु लखतनबगीदमक्ता सोमदा थबुक अथुबा अमा लैरे हाइदुना हाइजिल्लम्मे अदुबो चीफ गेस्ट अदुना फोन अदु लखतखिरम्मे मदुदगी चीफ गेस्टना लाउथोरक्लम्मे भोट अमुक हल्लगने नुमित 15 गी मतुंगदा मासिला मनीना मियामदा हाइरम्मे अइ भोट तुबा नते अदुना अमुक हल्लगा अइंगोंदा भोट पियो हाइदुना हाइरम्मे माथंगी सिंदा मासिला मनीगी मचानुपी कोमालबलीना फोन तौरक्लम्मे कोमालबलीना हाइरक्लम्मे बंतौदुना लंबी थिंगेलगा पोचा याइखाइ थुगाइबा तौदुना आइखोइगी पार्टी असि क्याम कनबनो हाइबदु उट्लो हाइदुना हाइरक्लम्मे माथंगी सिंदा अमुक सुंदरगी फैमिली पुनमक गारी तोंगदुना चलम्मे मामाना हाइरक्लम्मे नंगना मसिगी थबक असि तौरगा करी कानबनो नंगना मसिगी थबक असि तौबदगी आइखोइ खुदोंग थीबदा तारगने हाइदुना हाइरम्मे मखोइना चटलिबा असि हॉस्पिटल हॉस्पिटल यौरबा मतुंग आंगांग अमा मई चाक्तुना लैबा अदु सुंदरना सुंदरगी ममादा येंगहल्लम्मे अदुगा सुंदरना हाइरम्मे महाकी मतेंग असि कनाना पांगने हाइदुना ममादा हंगलम्मे अदुदगी सुंदरना अतोपा मफम अमदा अमुक पुदुना अनाबसिंग अदु येंगहल्लम्मे अदुगा हाइरम्मे मखोइगी मतेंग असि कनाना पांगने
ꯃꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯦ, ꯃꯁꯥ ꯃꯁꯥꯒꯤ ꯄꯩꯁꯥ ꯐꯪꯅꯕꯇ ꯍꯣꯠꯅꯕ ꯂꯝꯗꯝꯅꯤ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯦ, ꯚꯣꯠ ꯑꯃꯒꯤ ꯀꯥꯟꯅꯕ ꯑꯗꯨꯒ ꯚꯣꯠ ꯑꯃꯒꯤ ꯑꯃꯥꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯂꯣꯏꯅ ꯎꯔꯕꯅꯦ꯫ ꯚꯣꯠ ꯑꯃ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯅꯦ, ꯑꯗꯨꯅ ꯏꯃꯥ ꯑꯩꯅ ꯑꯑꯣꯟꯕ ꯄꯨꯝꯅꯃꯛ ꯄꯨꯔꯛꯂꯒꯗꯕꯅꯦ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯁꯤꯂꯥꯃꯅꯤꯅ ꯂꯝꯕꯤꯗ ꯂꯝꯈꯥꯡꯗ ꯕꯟ ꯇꯧꯕ ꯑꯃꯗꯤ ꯒꯥꯔꯤ ꯊꯨꯒꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯦ꯫ ꯁꯨꯃꯣꯝꯗꯅ ꯕꯜꯔꯥꯝꯅ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯝꯃꯦ, ꯁꯨꯟꯗꯔ ꯐꯪꯂꯕꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯁꯨꯟꯗꯔꯕꯨ ꯃꯈꯣꯏꯅ ꯀꯟꯅ ꯊꯤꯔꯝꯃꯦ, ꯑꯗꯨꯕꯨ ꯁꯨꯟꯗꯔ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯁꯨꯟꯗꯔ ꯀꯟꯅ ꯊꯤꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯟꯗꯔ ꯃꯁꯤꯂꯥꯃꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯦ꯫ ꯕꯜꯔꯥꯝ ꯈꯣꯏꯅ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯟꯗꯔ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯦ꯫ ꯕꯜꯔꯥꯝꯅ ꯃꯈꯣꯏꯒꯤ ꯒꯥꯔꯗ ꯑꯗꯨꯗ ꯍꯪꯂꯝꯃꯦ, ꯁꯨꯟꯗꯔ ꯈꯛꯇꯔ ꯂꯥꯛꯂꯤꯕꯗꯣ? ꯒꯥꯔꯗ ꯑꯗꯨꯅ, ꯍꯣꯏ ꯃꯥ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕꯁꯦ꯫ ꯕꯜꯔꯥꯝꯅ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯂꯩ? ꯒꯥꯔꯗ ꯑꯗꯨꯅ, ꯃꯤ 10 ꯃꯨꯛ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯕꯜꯔꯥꯝꯅ ꯎꯀꯤꯜ ꯑꯃꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯂꯝꯃꯦ, ꯁꯨꯟꯗꯔ ꯑꯁꯤ ꯌꯨꯝꯁꯤꯗ ꯍꯠꯄ ꯃꯇꯝꯗ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯁꯨꯟꯗꯔ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯦ, ꯑꯗꯨꯒ ꯁꯨꯟꯗꯔꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯦ, ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯖꯦꯜꯗ ꯆꯪꯂꯒꯗꯕꯅꯦ꯫ ꯕꯜꯔꯥꯝꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯃꯐꯝ ꯑꯁꯦ ꯑꯃꯦꯔꯤꯀꯥ ꯅꯠꯇꯦ, ꯃꯐꯝ ꯑꯁꯦ ꯏꯟꯗꯤꯌꯥꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯆꯠꯂꯤ, ꯑꯩꯈꯣꯏꯒꯤ ꯂꯣꯒꯣ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯦ, ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯚꯣꯠ ꯑꯗꯨꯝ ꯀꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯍꯥꯏꯔꯝꯃꯦ, ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯔꯤꯕꯁꯤꯅꯦ, ꯅꯪꯅ ꯄꯣꯂꯤꯇꯤꯛꯁ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯁꯥꯕ, ꯑꯗꯨꯒ ꯑꯩꯗꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ CEO ꯅꯦ, ꯑꯩꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯆꯧꯕ ꯁꯥꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯎꯠꯀꯦ ꯌꯦꯡꯉꯣ꯫ ꯁꯨꯟꯗꯔꯅ ꯑꯃꯨꯛꯀ ꯕꯜꯔꯥꯝꯗ ꯍꯥꯏꯔꯝꯃꯦ, ꯅꯪꯒꯤ ꯅꯌꯥꯝꯕꯒ ꯑꯩꯒ ꯚꯣꯠ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯕꯜꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯕꯜꯔꯥꯝꯗ ꯍꯥꯏꯔꯝꯃꯦ, ꯑꯣꯀꯤꯜꯅ ꯁꯨꯟꯗꯔ ꯍꯥꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯁꯨꯟꯗꯔꯗ ꯐꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯨꯟꯗꯔꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯦ꯫ ꯃꯁꯤꯂꯥꯃꯅꯤꯅ ꯕꯜꯔꯥꯝꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯦ, ꯐꯣꯟ ꯑꯗꯨ ꯕꯜꯔꯥꯝꯅ ꯁꯨꯟꯗꯔꯗ ꯄꯤꯔꯝꯃꯦ꯫ ꯃꯁꯤꯂꯥꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯚꯣꯠ ꯍꯥꯏꯕꯁꯦ ꯁꯥꯟꯅꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ, ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯎꯠꯀꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯗ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯑꯃꯨꯛꯀ I am betting ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯂꯥꯒꯤ ꯃꯄꯥꯅ ꯃꯁꯤꯂꯥꯃꯅꯤꯒꯤ ꯒꯥꯔꯗ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ, ꯅꯤꯂꯥ ꯑꯁꯤ ꯁꯨꯟꯗꯔꯗ ꯂꯨꯍꯣꯡꯕꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯅꯤꯂꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯦ꯫ ꯅꯤꯂꯥꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯍꯔꯥꯎꯔꯒ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯅꯤꯂꯥꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯁꯨꯟꯗꯔꯒ ꯃꯁꯤꯂꯥꯃꯅꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯁꯨꯟꯗꯔ ꯑꯁꯤ ꯅꯪꯒ ꯂꯨꯍꯣꯡꯕꯤꯔꯒꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯨꯟꯗꯔꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯦ꯫ ꯅꯤꯂꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯃꯦ, ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯦ, ꯑꯩ ꯃꯁꯤꯂꯥꯃꯅꯤꯒꯤ ꯌꯨꯝꯗ ꯆꯠꯂꯣꯏ꯫ ꯅꯤꯂꯥꯒꯤ ꯃꯄꯥꯅ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯍꯥꯏꯔꯝꯃꯦ, ꯃꯥꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯗꯧꯔꯤꯕꯅꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯂꯥꯒꯤ ꯃꯄꯥ ꯑꯗꯨ ꯋꯥꯟꯊꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯁꯨꯟꯗꯔ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯦ꯫ ꯅꯤꯂꯥꯁꯨ ꯁꯨꯟꯗꯔꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯁꯨꯟꯗꯔ, ꯅꯤꯂꯥ ꯑꯃꯗꯤ ꯀꯧꯁꯤꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯆꯠꯂꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯐꯣꯔꯝ ꯑꯗꯨ ꯊꯥꯖꯤꯜꯂꯝꯃꯦ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯐꯣꯔꯝ ꯑꯗꯨ ꯊꯥꯖꯤꯜꯂꯛꯄ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯀꯥꯠꯂꯥꯡ ꯀꯌꯥ ꯑꯃ ꯍꯪꯖꯤꯜꯂꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯁꯨꯟꯗꯔꯅ ꯍꯥꯏꯔꯝꯃꯦ, ꯑꯩꯒꯤ ꯐꯣꯔꯝ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯥꯗ ꯍꯥꯏꯌꯨꯔꯥ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯀꯣꯔꯠꯇ ꯄꯨꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯜꯔꯥꯝ ꯇꯤꯚꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯎꯅꯔꯝꯃꯦ꯫ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯝꯃꯦ, ꯀꯝꯄꯅꯤꯒꯤ CEOꯅ ꯚꯣꯠ ꯂꯦꯞꯂꯤꯕꯁꯤ ꯀꯝꯗꯧꯒꯅꯤ? ꯕꯜꯔꯥꯝꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯃꯍꯥꯛ ꯀꯔꯝ ꯀꯥꯟꯗ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯅ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯨꯟꯗꯔꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯁꯨꯟꯗꯔ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯕꯜꯔꯥꯝꯗ ꯍꯥꯏꯔꯝꯃꯦ, ꯑꯩꯉꯣꯟꯗ ꯍꯪꯒꯗꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯍꯪꯂꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯕꯜꯔꯥꯝꯅ ꯍꯥꯏꯔꯝꯃꯦ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯃꯤꯡꯆꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯁꯨꯟꯗꯔꯅ, ꯑꯩꯒꯤ CEOꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯁꯥꯔ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯁꯥꯔ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯕꯜꯔꯥꯝꯅ ꯑꯃꯨꯛ ꯁꯨꯟꯗꯔꯗ ꯍꯥꯏꯔꯛꯂꯝꯃꯦ, ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯨ, ꯑꯗꯨꯕꯨ ꯖꯂꯥꯂꯤꯄꯦꯇꯥꯒꯤ ꯃꯐꯝꯗꯗꯤ ꯆꯠꯂꯨꯒꯅꯨ, ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ, ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯟꯗꯔ ꯖꯂꯥꯂꯤꯄꯦꯇꯥꯒꯤ ꯃꯐꯝꯗ ꯃꯤꯇꯤꯡ ꯇꯧꯕ ꯂꯥꯛꯂꯝꯃꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯧꯁꯤꯛꯅ,
ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤ ꯀꯌꯥ ꯑꯃ ꯇꯤꯜꯂꯝꯃꯦ꯫ ꯅꯤꯄꯥ ꯑꯃꯅ ꯍꯪꯂꯛꯂꯝꯃꯦ, ꯈꯥꯃꯦꯟꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ? ꯃꯗꯨꯗ ꯁꯨꯟꯗꯔꯅ ꯈꯨꯝꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯦ, ꯊꯨꯝꯒꯤ ꯃꯃꯜꯗꯤ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ? ꯁꯨꯟꯗꯔꯅ ꯈꯪꯗꯦ ꯍꯥꯏꯔꯝꯃꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯦ, ꯊꯨꯝ ꯑꯁꯤ ꯑꯦꯟꯁꯥꯡꯗ ꯀꯔꯝꯅ ꯍꯥꯞꯄꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ? ꯑꯗꯨꯗꯁꯨ ꯁꯨꯟꯗꯔꯅ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯨꯟꯗꯔꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯥꯃꯦꯟ ꯊꯥꯔꯛꯂꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯈꯥꯃꯦꯟ ꯑꯃ ꯑꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ, ꯈꯥꯃꯦꯟ ꯑꯁꯤ ꯋꯥꯔꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯌꯥꯝ ꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ? ꯅꯈꯣꯏꯅ ꯈꯥꯃꯦꯟ ꯑꯁꯤ ꯍꯣꯡꯕꯒꯤꯗꯃꯛ ꯕꯟꯗ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯥꯕ ꯐꯪꯗꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯐꯥꯔꯃꯔ ꯀꯌꯥꯅ ꯄꯣꯠꯆꯩ ꯍꯣꯡꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯚꯣꯠꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯉꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯊꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯚꯣꯠꯀꯤꯗꯃꯛꯇ ꯄꯩꯁꯥ ꯇꯤꯡꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯚꯣꯠꯀꯤꯗꯃꯛꯇ ꯅꯪꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ, ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯁꯨꯟꯗꯔꯅ ꯋꯥꯔꯤ ꯂꯤꯔꯝꯃꯦ, ꯑꯩꯅ ꯚꯣꯠ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯦ, ꯑꯗꯨꯒ ꯚꯣꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯀꯥꯍꯜꯂꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯇꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯐꯨꯕ ꯑꯃꯗꯤ ꯍꯥꯠꯄ ꯇꯧꯔꯝꯃꯦ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯍꯤꯡꯂꯝꯃꯦ꯫ ꯃꯗꯨꯗ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯒꯤ ꯏꯄꯥꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯍꯥꯏꯔꯝꯃꯦ, ꯑꯩꯒꯤ ꯄꯣꯠꯂꯣꯏꯅꯉꯥꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯝ ꯈꯔꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯠꯂꯣꯏꯕꯗ ꯄꯩꯁꯥ ꯆꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒꯤ ꯑꯂꯦꯝꯕ ꯄꯩꯁꯥ ꯑꯗꯨꯅ ꯑꯩ ꯁ꯭ꯀꯨꯜ ꯇꯝꯂꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯣꯖꯥ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯄꯤꯔꯛꯏ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯊꯥꯊꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯨꯟꯗꯔꯅ ꯍꯪꯂꯝꯃꯦ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯨꯠ ꯊꯥꯡꯒꯠꯅꯔꯛꯂꯝꯃꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯅꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯗꯤ? ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯦ, ꯌꯨꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯆꯦ ꯑꯃꯗ ꯏꯍꯜꯂꯝꯃꯦ, ꯑꯗꯨꯒ ꯁꯤꯑꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯔꯝꯃꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯁꯤꯑꯦꯝ ꯑꯗꯨ ꯃꯤꯇꯤꯡ ꯇꯧꯔꯤꯕꯅꯤ꯫ ꯁꯨꯟꯗꯔꯅ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯟꯗꯔ ꯁꯤꯑꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯨꯟꯗꯔꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯦ, ꯑꯗꯨꯒ ꯁꯨꯟꯗꯔꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯁꯨꯟꯗꯔ ꯁꯤꯑꯦꯝꯒꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯦ꯫ ꯕꯂꯔꯥꯝꯅ ꯃꯁꯤꯂꯥꯃꯅꯤꯗ ꯍꯥꯏꯔꯝꯃꯦ, ꯁꯨꯟꯗꯔ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯅꯣꯛꯂꯝꯃꯦ꯫ ꯁꯨꯟꯗꯔ ꯆꯪꯁꯤꯜꯂꯛꯂꯝꯃꯦ, ꯑꯗꯨꯒ ꯃꯁꯤꯂꯥꯃꯅꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯃꯦ, ꯑꯗꯨꯒ ꯁꯨꯟꯗꯔꯅ ꯆꯦ ꯑꯗꯨ ꯄꯤꯔꯝꯃꯦ꯫ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛꯇꯅꯤ, ꯃꯁꯤ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯂꯥꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯑꯩ ꯇꯧꯔꯣꯏ꯫ ꯁꯨꯟꯗꯔꯅ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯍꯟꯗꯛꯀꯤ ꯚꯣꯠ ꯑꯁꯤ ꯀꯥꯗꯅꯉꯥꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯁꯤꯂꯥꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯑꯩꯁꯦ ꯚꯣꯠ 3ꯂꯛ ꯀꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯚꯣꯠ 3ꯂꯛ ꯀꯥꯔꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯂꯥꯏꯔꯕ ꯀꯔꯥꯏꯗ ꯂꯩꯒꯅꯤ? ꯑꯩꯅ ꯚꯣꯠ ꯀꯔꯝꯅ ꯂꯩꯒꯅꯤ? ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯥꯟꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯤ ꯀꯌꯥꯝ ꯌꯥꯎꯏ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯁꯨꯟꯗꯔꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯝꯃꯦ꯫ ꯃꯗꯨꯗ ꯁꯨꯟꯗꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯟꯗꯔ ꯁꯨꯟꯗꯔ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯦ꯫ ꯃꯁꯤꯂꯥꯃꯅꯤꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯦ, ꯁꯨꯟꯗꯔꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯐꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯨꯟꯗꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯕ ꯍꯧꯔꯝꯃꯦ, ꯑꯗꯨꯒ ꯁꯨꯟꯗꯔꯕꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈꯤꯔꯝꯃꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯨꯟꯗꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯔꯝꯃꯦ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯕ ꯑꯗꯨ ꯁꯨꯟꯗꯔꯅ ꯎꯕ ꯃꯇꯝꯗ ꯁꯨꯟꯗꯔ ꯈꯥꯡꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯅ ꯁꯨꯟꯗꯔꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯐꯨꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯨꯟꯗꯔꯅ ꯍꯥꯏꯔꯝꯃꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯍꯜ ꯑꯃꯅ ꯁꯨꯟꯗꯔꯗ ꯍꯥꯏꯔꯛꯂꯝꯃꯦ, ꯅꯪ ꯀꯔꯤꯁꯨ ꯂꯥꯟꯗꯦ, ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯨꯕꯒꯤꯗꯃꯛ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣই ꯀꯔꯤꯁꯨ ꯑꯅꯥꯕ ꯐꯥꯎꯗꯦ, ꯅꯪ ꯆꯪꯁꯤꯟꯕ ꯂꯦꯞꯀꯅꯨ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯁꯨꯟꯗꯔꯗ ꯍꯥꯏꯔꯝꯃꯦ꯫ ꯅꯨꯄꯤ ꯑꯃꯁꯨ ꯁꯨꯟꯗꯔꯅ ꯄꯝꯈꯠꯂꯝꯃꯦ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯁꯨꯟꯗꯔꯗ ꯍꯥꯏꯔꯛꯂꯝꯃꯦ, ꯅꯍꯥꯛ ꯍꯟꯕ ꯂꯩꯒꯅꯨ, ꯆꯪꯁꯤꯜꯂꯨ꯫ ꯁꯨꯟꯗꯔꯅꯁꯨ ꯍꯥꯏꯔꯝꯃꯦ, ꯑꯩ ꯑꯀꯤꯕ ꯑꯃꯐꯥꯎ ꯂꯩꯇꯦ, ꯑꯩ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯅ꯭ꯌꯨꯁ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯨꯟꯗꯔꯒꯤ ꯄꯥꯎ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯚꯣꯠꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯨꯃꯝꯗꯅ ꯃꯁꯤꯂꯥꯃꯅꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯟꯗꯔ ꯖꯂꯥꯂꯤꯄꯦꯇꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯦ꯫ ꯁꯨꯟꯗꯔ ꯂꯥꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯣꯔꯛꯂꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ, ꯂꯤꯗꯔ 300 ꯄꯥꯝꯃꯦ, ꯀꯅꯥ ꯀꯅꯥ ꯂꯤꯗꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯁꯨꯟꯗꯔꯅ ꯑꯃꯨꯛꯀ ꯍꯥꯏꯔꯝꯃꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯦꯃꯤꯂꯤ ꯑꯃꯇꯅꯦ,
aduna nangi office pigani haduna hairamme. Sundarna su aikoina vote karani haduna kanna lauramme. Asumna Sundargi office oinabagidamak sem saba hauраklamme. Miyoi punamaknasu Sundargi office adu sem saba hauramme. Sundarnasu yamna mateng panglamme. Adudagi Sundar Facebook da live amuk tharamme. Sundarna live aduda hairamme. Leader oinabagidamakta lairaba ina khunba karimata khaide. Teacher oirabasu farmer oirabasu mahaki afaba lamchatpu oirabade aikoin aduma khangane. Sundargi live adu miyoi kayana share tawba amade video kaya thagatnaraklamme. Adudagi Sundargi office da miyoi kaya laklamme. Mathangi sinda Sundargi manakta nupa ama laklamme. Aduga Sundar da hairamme. Aigi imanaba ama press oibane. Mahaki hadik saduda masila manina tawkiba khudingmaki proof yauribane. Madu amuktang thibiyu haduna nupa aduna hairamme. Adudagi nupa aduna haiba hadik sadu thiramme. Asumna hadik sadu phanglaba matung makoina yengba matamda masila manina mi hatkhiba amade mahakna tawkhiba afattaba khudingmak hadik saduda yauramme. Sundarna hairamme magi damaktadi masina phare miyoi khudingmakta masi utlagane. Mathangi sinda amuk masila manigi machanupi Komalabali mayumda laklamme. Aduga masila manisu wakhal yamna nungairamde. Karigino haiba matamda Sundarna mahaki hadik sadu phangkhiba aduna maram oiraga mahak wakhal yamna nungairamde. Komalabalina pressing kau hairamme. Madudagi pressing kauramme. Pressing aduda masila manina hairamme. Sundarna aikoigi yumda laklaga mi kayam phuramme haibadu yengu haduna video ama yenghalamme. Masila manina makhata na hairamme. Sundar hariba misak asi company ani dagi crore humdra lauraga lakni bane. Haina masila manina hairamme. Balram na masila manida nang karai dagi proof puthokadori bano haina hanglamme. Masila manina aidi karisu khangde ichanupi na taw haibagi damakta taw bane. Aduna ichanupi na tawgadabane haina khumlaklamme. Mathangi sinda amuk Komalabali amade Balram gari tongduna chatlamme. Komalabali na Balram da hairamme. Accident tawrabara Balram na tawdri haina khumlamme. Matang aduda gunda khara laklamme. Gunda sing aduda Komalabali na paisa piramme. Aduga makoina gari thauringaida truck amana thomhallamme. Aduga makoina fake video semlaga video adu thagatlamme. Aduga news ta so asumna hairaklamme. Komalabali khona Sundargi proof puraga lakpa matamda miyoi amana gari na thomlamlaga proof adu puduna siankhre haduna paw aduda hairaklamme. Mathangi sinda Komalabali amade masila mani ulai. Komalabali na mapada hairamme. Nang naribadu fanabagi damakta goli asi chasillu haduna goli adu picharaga mapa adu hatoklamme. Asumna masila mani sibagi damakta miyam pumna magnungai naramde. Mathangi sinda news ta hairaklamme. Masila manige mahud machanupi Komalabali na bhot lepkadauri. Komalabali da saugatpa mising asi 85% ne. Aduga Sundar da saugatpa mising asina sumnagi 15% kak oiramme. Parja mayamna su Sundargi damakta leplamme. Mathangi sinda amuk Komalabali Sundar unaba laklamme. Komalabali na Sundar da hairamme. Nang Amerika da sakro. Nang Amerika da sattaba taragade. Nangi natungda lepliba mising asisu aina fake video semlaga makhoi punamaksu hatokane. Aina semgi wasak lauraba matungda nakhoi sing asi karam dawbano haibadu yengo haiduna Sundar da hairamme. Sundar na amuk Komalabali da boche amta hana kabri yengko hairamme. Mathangi sinda boh tha thanaramme. Sundar su boh tha tharamme. Matang aduda ahal aman hairaknamme. Karam haina tawgadoribano khangde. Sundar na boh tha thaba haubuta ngairi hairamme. Mathangi sinda amuk news ta hairaknamme. Komalabali gi proof purga senkhiba misak adu fare. Mahaki proof adu reporter Bharat Kumar da piramme. Haiduna news adu da hairaklamme. Reporter Bharat Kumar hairiba asi Sundar ne. Sundar na saba oiramme. Mathangi sinda Komalabali amadi Balram lakminaramme. Balram na Komalabali da hanglamme. Sundar na atupagi mingda message tharakliba karigino haduna hanglamme. Komalabali na ay sukhangde. Madudagi Komalabali na pressing da proof adu hayeng utkane hairamme. Aduga police amana Komalabali da hairaklamme. Sundargi paisa sing adu karai da laibano haiba adu ay location khange haiduna police aduna hairamme. Adudagi policing na paisa mathang phagatlamme. Adubo paisa sing adu masila manigi paisa oiramme. Sumomda amuk Komalabali na media sing da hairamme. Reporter Bharat Kumar na proof sing adu aingonda piramme. Aduna proof sing adu hayengmak miyam da utlagane haiduna media sing da hairamme. Sumomda amuk Sundar da nupa amana
ꯁꯥꯔ ꯇ꯭ꯋꯤꯠ ꯇꯧꯕ ꯑꯗꯨ ꯂꯦꯞꯂꯣ ꯚꯣꯠ ꯐꯪꯒꯗꯕ ꯑꯁꯤꯐꯥꯎ ꯐꯪꯂꯣꯏꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯟꯗꯔꯗ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤ ꯁꯨꯟꯗꯔꯅ ꯄꯤꯈꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯕꯦꯒ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯚꯥꯔꯠ ꯀꯨꯃꯥꯔ ꯔꯤꯄꯣꯔꯇꯔ ꯑꯣꯏꯔꯝꯃꯦ ꯄ꯭ꯔꯦꯁꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯦ ꯀꯣꯃꯥꯂꯕꯂꯤꯗ ꯔꯤꯄꯣꯔꯇꯔ ꯚꯥꯔꯠ ꯀꯨꯃꯥꯔꯅ ꯄ꯭ꯔꯨꯞ ꯄꯤꯔꯝꯃꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯝꯕ ꯄ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ ꯔꯤꯄꯣꯔꯇꯔ ꯚꯥꯔꯠ ꯀꯨꯃꯥꯔꯅ ꯁꯣꯝꯗ ꯁꯤꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯄ꯭ꯔꯨꯞ ꯄꯤꯔꯝꯂꯤꯕꯗꯨꯅ ꯀꯔꯝꯕ ꯄ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯦ ꯅ꯭ꯌꯨꯁꯇꯁꯨ ꯀꯣꯃꯥꯂꯕꯂꯤꯒꯤ ꯄꯥꯎ ꯉꯥꯛꯇ ꯂꯥꯛꯂꯝꯃꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯃꯥꯂꯕꯂꯤꯅ ꯕꯜꯔꯥꯝꯗ ꯍꯪꯂꯝꯃꯦ ꯚꯣꯠ ꯀꯌꯥꯝ ꯊꯥꯊꯈ꯭ꯔꯦ ꯕꯜꯔꯥꯝꯅ 45% ꯃꯨꯛ ꯊꯥꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯦ ꯀꯣꯃꯥꯂꯕꯂꯤꯅ ꯑꯩꯈꯣꯏꯅ ꯚꯣꯠ ꯁꯣꯏꯗꯅ ꯀꯥꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯟꯗꯔ ꯚꯥꯔꯠ ꯀꯨꯃꯥꯔꯒꯤ ꯇ꯭ꯋꯤꯇꯔꯗ ꯂꯥꯏꯚ ꯇꯧꯔꯝꯃꯦ ꯁꯨꯟꯗꯔꯅ ꯂꯥꯏꯚ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ ꯅꯍꯥꯟꯇꯒꯤ ꯇ꯭ꯋꯤꯠ ꯇꯧꯔꯛꯂꯤꯕꯗꯣ ꯑꯩꯅꯅꯦ ꯑꯗꯨꯒ ꯃꯁꯤꯂꯥꯃꯅꯤ ꯁꯤꯈ꯭ꯔꯤꯕ ꯑꯗꯣ ꯁꯤꯕ ꯅꯠꯇꯦ ꯍꯠꯄꯅꯦ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯃꯥꯂꯕꯂꯤꯅ ꯃꯁꯤꯂꯥꯃꯅꯤ ꯍꯠꯄꯅꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯣꯏꯒꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯚꯣꯠ ꯊꯥꯊꯗ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯨꯞ ꯑꯁꯤ ꯌꯦꯡꯂꯒ ꯚꯣꯠ ꯊꯥꯊꯧ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯂꯥꯏꯚ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ ꯁꯨꯃꯣꯝꯗ ꯑꯃꯨꯛ ꯀꯣꯃꯥꯂꯕꯂꯤꯅ ꯃꯃꯥꯕꯨ ꯊꯤꯔꯝꯃꯦ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ ꯑꯗꯨꯗꯒꯤ ꯀꯣꯃꯥꯂꯕꯂꯤ ꯁꯨꯟꯗꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯦ ꯁꯨꯟꯗꯔꯅ ꯀꯣꯃꯥꯂꯕꯂꯤꯗ ꯍꯥꯏꯔꯝꯃꯦ ꯄ꯭ꯔꯦꯁ ꯂꯥꯛꯂꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯀꯣꯃꯥꯂꯕꯂꯤꯅ ꯄ꯭ꯔꯦꯁ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯦ ꯑꯗꯨꯒ ꯀꯣꯃꯥꯂꯕꯂꯤꯒꯤ ꯃꯃꯥ ꯒꯥꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯀꯣꯃꯥꯂꯕꯂꯤꯅ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯍꯜꯂꯝꯃꯦ ꯃꯗꯨ ꯎꯕꯗ ꯁꯨꯟꯗꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯦ ꯀꯣꯃꯥꯂꯕꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯐꯨꯔꯝꯃꯦ ꯃꯗꯨꯗꯒꯤ ꯅꯤꯂꯥꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯔꯝꯃꯦ ꯂꯥꯏꯚ ꯑꯗꯨꯗ ꯀꯣꯃꯥꯂꯕꯂꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯁꯤꯂꯥꯃꯅꯤ ꯑꯗꯣ ꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯣꯃꯥꯂꯕꯂꯤꯅ ꯒꯨꯂꯤ ꯄꯤꯖꯔꯒ ꯍꯠꯄꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯠꯄ ꯑꯗꯨ ꯑꯩꯅ ꯈꯥꯝꯗꯕꯅꯦ ꯃꯍꯥꯛꯅꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯍꯠꯄꯒꯤꯗꯃꯛꯇ ꯑꯩꯅ ꯈꯥꯝꯗ꯭ꯔꯤꯕꯅꯦ ꯑꯗꯨꯒ ꯃꯁꯤꯂꯥꯃꯅꯤꯅ ꯔꯤꯄꯣꯔꯇꯔ ꯚꯥꯔꯠ ꯀꯨꯃꯥꯔꯁꯨ ꯍꯠꯄꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯔꯤꯄꯣꯔꯇꯔ ꯚꯥꯔꯠ ꯀꯨꯃꯥꯔ ꯑꯁꯤ ꯀꯝꯗꯧꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯉꯁꯥꯏ ꯐꯤꯂꯝ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤꯂꯥꯃꯅꯤꯅ ꯁꯨꯔꯀꯦꯁ ꯑꯃꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯨꯔꯇꯤꯅ ꯊꯥꯗꯨꯅ ꯍꯠꯈꯤꯕ ꯑꯗꯨ ꯔꯤꯄꯣꯔꯇꯔ ꯚꯥꯔꯠ ꯀꯨꯃꯥꯔꯅꯤ ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯅꯈꯣꯏꯅ ꯚꯣꯠ ꯀꯥꯍꯟꯕ ꯑꯃꯗꯤ ꯚꯣꯠ ꯀꯥꯍꯟꯗꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯚꯣꯠ ꯊꯥꯊꯕꯤꯌꯨ ꯁꯨꯟꯗꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯦ ꯚꯣꯠ ꯊꯥꯊꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯔꯤꯕ ꯑꯗꯣ ꯂꯧ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯃꯤꯗ ꯚꯣꯠ ꯊꯥꯊꯧ ꯁꯤꯇꯤꯗ ꯃꯤ 100% ꯂꯩꯕ ꯃꯇꯝꯗ ꯁꯨꯝꯅꯒꯤ 45% ꯈꯛꯇꯅꯤ ꯚꯣꯠ ꯊꯥꯊꯔꯤꯕ ꯑꯗꯨꯅ ꯚꯣꯠ ꯊꯥꯊꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯔꯥꯏꯠꯅꯤ ꯑꯗꯨꯅ ꯚꯣꯠ ꯊꯥꯊꯧ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯍꯥꯏꯔꯝꯃꯦ ꯁꯨꯟꯗꯔꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯑꯗꯨ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯦꯡꯅꯔꯝꯃꯦ ꯑꯗꯨꯗꯒꯤ ꯚꯣꯇꯔ ID ꯄꯨꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯚꯣꯠ ꯊꯥꯊꯕ ꯆꯠꯂꯝꯃꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯀꯣꯃꯥꯂꯕꯂꯤ ꯖꯦꯟꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯦ ꯑꯗꯨꯒ ꯚꯣꯠ ꯑꯗꯨꯁꯨ ꯁꯨꯟꯗꯔꯅ ꯀꯥꯔꯝꯃꯦ ꯁꯨꯟꯗꯔꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯍꯥꯏꯔꯝꯃꯦ ꯄꯥꯔꯇꯤ ꯑꯃꯈꯛ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯔꯇꯤ ꯊꯥꯗꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ ꯃꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯂꯝꯃꯦ ꯑꯗꯨꯗꯒꯤ ꯁꯨꯟꯗꯔꯅ IAS ꯑꯣꯐꯤꯁꯥꯔ ꯑꯃ CM ꯍꯥꯞꯂꯝꯃꯦ ꯁꯨꯟꯗꯔꯅ ꯑꯃꯨꯛꯀ ꯍꯥꯏꯔꯝꯃꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯠꯊꯣꯛꯄ ꯃꯤ ꯑꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤꯇꯤꯒꯤ ꯃꯤꯁꯤꯡꯗ ꯍꯪꯕ ꯃꯇꯝꯗ ꯌꯣꯠꯁꯤꯡꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯦ ꯉꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯆꯤꯠ ꯊꯧꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ngasi asigumna international movie kyagi Manipur de explanation yang binabagidamagta aigi story explain Manipur hariba channel asi subscribe tawsinbiramo aduga ngasigi explanation asi Facebook WhatsApp group na singda share tawbiduna channel asibu pukning thagatpiu phare mayam adudi ngasigi oinadi video asi matang asida loisinjarage mathangi explanation amuk ngaibiramo